ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯋꯥꯔꯨꯀꯣ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯆꯤꯡꯒꯤ ꯃꯔꯨꯞ ꯑꯃꯒ ꯇꯝꯄꯥꯛꯀꯤ ꯃꯔꯨꯞ ꯑꯃꯒ ꯃꯇꯥꯎ ꯁꯥꯟꯅꯔꯝꯕꯣꯏꯔꯦ ꯇꯝꯄꯥꯛꯀꯤ ꯃꯇꯥꯎ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯅꯣꯡꯊꯥꯡ ꯉꯥꯟꯕ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯒꯤ ꯃꯇꯥꯎ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯆꯤꯔꯨ ꯌꯥꯊꯦꯟ ꯀꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯇꯧ ꯀꯝꯗꯧꯅ ꯃꯇꯥꯎ ꯁꯥꯟꯅꯈꯤꯕꯒꯦ ꯍꯥꯏꯕꯕꯨ ꯇꯝꯄꯥꯛꯀꯤ ꯃꯇꯥꯎ ꯅꯣꯡꯊꯥꯡ ꯉꯥꯟꯕꯒꯤ ꯑꯄꯣꯛꯄ ꯑꯗꯨ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯀꯌꯥ ꯑꯃ ꯀꯣꯏꯅ ꯑꯁꯨꯝ ꯈꯣꯡꯗꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕ ꯅꯣꯡꯊꯥꯡ ꯉꯥꯟꯕꯁꯨ ꯍꯦꯛ ꯍꯦꯛ ꯄꯟꯊꯧ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯗꯨꯅ ꯑꯁꯨꯝ ꯀꯣꯏꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯈꯣꯡꯗꯣꯏꯕ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯅꯣꯡꯃ ꯅꯣꯡꯊꯥꯡ ꯉꯥꯟꯕ ꯄꯟꯊꯧ ꯃꯍꯥꯛꯀ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯀꯌꯥ ꯑꯁꯨꯝ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯍꯨꯂꯦꯟ ꯀꯧꯕ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄꯃꯛꯇꯗ ꯅꯣꯡꯊꯥꯡ ꯉꯥꯟꯕꯒꯤ ꯄꯟꯊꯧ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯆꯤꯔꯨ ꯌꯥꯊꯦꯟ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯕꯣꯏꯔꯦ ꯃꯍꯥꯛꯀ ꯅꯣꯡꯊꯥꯡ ꯉꯥꯟꯕꯒꯁꯨ ꯑꯁꯨꯝ ꯇꯠꯇꯅ ꯊꯦꯡꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯃꯇꯥꯎ ꯁꯥꯟꯅꯁꯤ ꯍꯥꯏꯅꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈꯤꯗꯨꯅ ꯅꯣꯡꯊꯥꯡ ꯉꯥꯟꯕ ꯑꯃꯗꯤ ꯆꯤꯔꯨ ꯌꯥꯊꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯛꯂꯗꯨꯅ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯇꯥꯎ ꯁꯥꯟꯅꯔꯝꯃꯤ ꯀꯨꯝꯒꯤ ꯍꯔꯥꯎꯕ ꯑꯃ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯇꯝꯄꯥꯛꯀꯤ ꯃꯇꯥꯎꯅ ꯆꯤꯡꯒꯤ ꯃꯇꯥꯎꯒꯤ ꯃꯐꯝꯗ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯁꯔꯨꯛ ꯌꯥꯕ ꯑꯗꯨꯒꯨꯝ ꯆꯤꯡꯒꯤ ꯃꯇꯥꯎꯅꯁꯨ ꯇꯝꯄꯥꯛꯀꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯏꯪꯈꯠꯂꯛꯄ ꯅꯍꯥꯒꯤ ꯄꯨꯟꯁꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯇꯝꯒꯤ ꯃꯇꯥꯎꯅ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯒꯤ ꯃꯇꯥꯎꯅ ꯇꯝꯄꯥꯛꯀꯤ ꯅꯤꯡꯉꯣꯜ ꯂꯧꯔꯝꯃꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯅꯥꯏꯁꯤꯡꯅ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏ ꯃꯍꯥꯛ ꯄꯟꯊꯧ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯂꯦꯝ ꯂꯩꯃꯔꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨ ꯂꯩꯇꯥꯖꯗꯨꯅ ꯄꯨꯅꯦꯝꯖꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯟꯊꯧ ꯑꯃꯗꯤ ꯄꯂꯦꯝꯕꯨ ꯅꯆꯥ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯄꯨꯅꯦꯝꯖꯔꯤ ꯉꯁꯤ ꯅꯆꯥꯅ ꯈꯣꯡꯗꯣꯏꯖꯒꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯦ ꯃꯥꯏ ꯄꯥꯛꯆꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯋꯥꯏꯖꯔꯛꯀꯦ ꯑꯗꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯅꯨꯡꯁꯤꯔꯕ ꯃꯋꯥꯍꯩꯗꯨ ꯇꯥꯖꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯊꯃꯣꯏꯗ ꯄꯦꯟꯖꯔꯝꯃꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯁꯅꯥꯌꯥꯏ ꯅꯍꯥꯛꯇꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯩꯈꯣꯏ ꯑꯅꯤꯃꯛꯀꯤ ꯊꯋꯥꯏꯒꯤ ꯁꯅꯥꯅꯤꯗꯣ ꯏꯆꯥꯅ ꯇꯧꯔꯨꯕ ꯁꯤꯟꯊꯥ ꯄꯨꯝꯅꯃꯛ ꯂꯦꯝꯅꯃꯛ ꯅꯃꯥꯏ ꯄꯥꯛꯆꯕ ꯑꯣꯏꯖꯔꯛꯎꯀꯣ ꯂꯩꯃꯔꯦꯟꯕꯤ ꯃꯍꯥꯛꯅꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯌꯦꯡꯖꯔꯗꯨꯅ ꯑꯁꯨꯝꯅ ꯊꯧꯖꯥꯟꯕꯤꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯁꯅꯥꯌꯥꯏ ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯑꯌꯦꯠ ꯑꯄꯟ ꯈꯣꯡꯂꯧ ꯄꯜꯂꯧꯗꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯃꯥꯏ ꯄꯥꯛꯆꯗꯨꯅ ꯍꯜꯋꯥꯏꯖꯔꯛꯎꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯗꯨꯅ ꯊꯧꯖꯥꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯁꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯔꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯂꯣꯏꯄꯣꯠ ꯈꯣꯝꯒꯠꯄ ꯆꯠꯂꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯌꯥꯊꯪ ꯑꯃ ꯇꯥꯎꯊꯔꯛꯂꯝꯃꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ खरा चेक्सिलु ngasi aikoina loipot khomgatpa khongdoirakliba ase mafam kharadadi ningai sangdanaba thorakpa yaba mafam kharadi yaurido aduna mikup nahum singna nakhutta pairiba khutsu thanglen singado cheksinna paino phagani do majai bungo asumna makhoi singlon kaya chattuna singi lamdamda khundariba mafam singdagi loipot laukhatlammi matam asidadi ningthongna laingakpa mafam singdagi sahi khudingi loipot karammi marak aduda loipot kaba ngamloi haiduna
ngakchau thekatpa mioi su yauramdaba natte maram aduna marak marakta itat tattana lan soknaba su yaurammi majai bungona luchingduna atopa mafam kharadagi loipot khongatluraba matungda hulen kauba chingi khul amada yauraklammi mafam adu yausilakpagi khulgi panthong aduda khunja naha khara thoraktuna makhoibu thatlammi khunja naha amana asumna hairaklammi hantaktagidi khunnasidagi loipot kaba leple makha tana loipot piba ngampiroi sahi kayadagi loipot leptana pirakpada khullase laira tankadore wafam adu tabada majaibungo sanayaina asumna khumlaklammi nakhoina adumna hekta hairaga yagadra sahi tararom loipot karaktre haibase ipaning thongna macha aihakta khangalak hojikti majaibungo aihak ikhongna thongna loipot thauba laklabani nakhoigi khulakpaga unage hera majaibungo khunki khulakpaga su unapa yapiroi aduga loiposu pipa sungam ngampiroi asi haiduna ngaihak aduda ningai sangdanaba hauraklammi madudagi khudak aduda makhoi masel phunaba hauraklammi makhut makhutta matik charba khuchu thang kaya painaduna sainaba hauraklammi asok apan kayamasu yaurammi majaibungo sanayaisu khara aduk soklammi aduga khunja naha makhoi kharasu khara aduk soklammi loinana majaibungo sanayagi sagol lani makhoi kharasu aduk soklammi asumna khulgi panthongda loipot thauba lakpa majaibungoga khunja naha kharaga makhoi masel phunare haibadu khulgi khulakpa mahakna taraduna khulakpa mahak khongburoi kharaga khongdoiraktuna khanariba adubu khamdoklammi khulakpana adumna khamdoklaba aduda khanariba sing adusu toknarammi khulakpa saungna asumna hairaklammi karira nakhoina ining thaugi angampa singa adumna khatnapati nakhoi khulakpa ihakpu karisu thawoi usittabra chalu nasak singdu uningde asi haiduna khunja naha sing adubu sai thangladuna tanthoklammi aduga majaibungo mahakta onsillaktuna asumna hanglaklammi angambasa aiha khul asigi khulakpanido nakhoisu soklaba maline he iyum sangaida adu khongleng biduna asokpa singdo hidak tawpike karisu chingnapa mipaipa tawpikanu ningthaugi sagol lani amana asumna khumlake tawbada majaibungona haiphet khamladuna hairaklammi ipa khulakpa ipa haina hekta koloijage ipa unaba yamna phare asi hainaduna khulakpa aduna majaibungo amadi sagol lanmi sing aduga khulakpagi mayum sangaida khongdoiraktuna changlaklammi khul asi yamna ingna chikna su palammi khul asida hek changlakpa matamda majaibungo sanayagi wakhalda karino khangdaba haifam khangdana pungchik chiklammi aduga mahakna khul asi hana changkhibagumsu masada phauraklammi manai amada majaibungona lona chirol tawduna hanglaklammi mafam masida aihakna hana lakhrabara manai adusu lona chirol tawduna paukhumlaklammi majaibungo di mafam masida ngasina ahanbani khongdobirakpa manai adugi wafam singdu tabada majaibungo sanayaidi yamna ngaklammi khulakpana mayam singdu pusalaktuna harau harauna mayum sangaida changlaklammi khulakpagi sangai adu hek yengbamaktada yamna chauna masana nasu sarammi waru kokna hak khotuna ningthijana laiteng oiduna samako kayamasu sarammi hek yengbada phajaba amadi phawhalli adubu majaibungo sanayagi mafamdadi karigumba langtaknaba amadi chauna phawhallammi khulakpana khulakpi tanaba kaurammi khulakpi mapalangda amukta thora une tampaki angambasing khongdoirakli wafam adu tabada imung lomdagi thabak tawduna leirambi
khulakpi adu yamna harauna mapalangda chenthoraqlami kari haiba tampaki angambasing khongdoirakle haiba asi haiduduna taha khulakpi adu mapalangda chenthoraqtuna yenglami ningthaugi angambasing ubamaktada khulakpi adu mabukning nungsiraduna mapi irasu selami matau aduda khulakpa aduna hairaklammi angam pasa khulakpi asi mapukning nungsira maledo tampaki mioi ubada hena nungsipi panine maja ibungona khulakpada hanglaklammi ipa khulakpa kari maramgidamakta asumne ima khulakpina pukning nungsibiribano wafam adu tabada khulakpa awaba sor ama tapna hontharaduna asumna hairaklammi angamba sumdawbani do nama khulakpi asisu tamgi ningmol nine adunani mahakna tamgi isasing ubada pukning nungsirise kuire khulakpina mapam lamdam tampakta kumlaktaba sahi tara humdoi mukti suraklamlagani wafamsing adu tabada maja ibungo sanayai yamna ngaklammi ningthaugi manai amana marak thatna asumna hangalaklammi ipa khulakpa nacha aikhoina mafam asida khongdoirakliba ase loipo thauba khongdoijarakpani do wafam adu tabada khulakpa yamna ngakna hanglaklammi karira angampa khulgi loipoti pikhiba numit mangani pharaklamlagani tasengnamakki khulgi loipot pumnamak asi khul asida laiba ranglayi kauba pakhang amana matam ayambada ningthaugi mafamda yohangani haiduna hana mangjongnana khongattuna laukrabani aduga loipotsing adu sugyo yohandana lairakpani ngasidi ranglayi aronba namthak pumnamaksing adu khangnaraklammi khulakpana sahi khudingi loipot adum tammi sahi tara asida leptana loipot tammi hairaklabada ningthaugi angambasing adunasu wari liduna khangallammi wafamsing aduda khulakpa wakhal taraklammi masi pompa ranglayina thokhanba ngaktani mahapu sairak phangandanadi tokloido ihe wari asum saringaita isa angambasingi asokpasing ase hidak taupipa kaupipani asi haiduna khulakpida amuk onsinduna hanglaklammi khulakpi ichanupi thendi kadaita laipra mabu kaungne asokpada hidak tause haipiune asi haina khulakpida haiba matamda khulakpina asumna hairaklammi imungta chak thongpipane kaupikeko asi hairamduna khulakpi imunglomda changkhiduna machanupi thenbu kaurammi then mapalangda thoraktuna makhutta hidak oina mana masing khara paiduna thoraklammi aduga mapa khulakpada pirammi maja ibungo sanayaina haifetang laithoraktuna yenglakpa maktada khulakpagi machanupi thenbu uruba maktada makhoi animak ngaihak micha narammi khulakpana hairakpa wahaising adu tabada makhoi animak micha naramba adu khanghaudana mangkhirami asumna thensu hidak adu piramlaga imunglomda changkhirami khulakpana hidak sembiraduna maja ibungo sanayai amadi manaising adu su yauna asokpasing adu hidak thabirami asumna makhoi khulakpa aduna loipot piraduna maja ibungo sanayai khul adu thadokduna khongsan khirami khulgi panthongda khulakpa chiru yathen mahakna leptuna ningthaugi angambasingna chatkhiba adu yengduna laihowi mikup aduda mahaki matam amagi mataw nongthangan badu mamitta uraklami mahaki tamgi mataw aduna khul asida haraw kumhai yawramlaga loiraduna haraw hankhiba khulakpa chiru yathen haukhiba sing adu ningsingluba maktada mamittagi mapi khanghaudana taraklami makhutuna tapna taithokjarami tampaki lamdam yaurakladuna majaibungo sanayai loipotsing aduga punna manaising aduga sana konungda changlaklammi adumna majaibungona loiposing purakpadu uba maktada
ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯂꯣꯏꯄꯣꯠ ꯈꯣꯝꯒꯠꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯁꯣꯊꯔꯕ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯁꯤꯡꯒꯤ ꯃꯐꯝꯗ ꯌꯦꯟꯊꯣꯛꯅꯅꯕ ꯄꯥꯏꯈꯠꯄ ꯊꯧꯔꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯀꯌꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯇꯨꯅ ꯆꯍꯤ ꯆꯍꯤꯒꯤ ꯂꯣꯏꯄꯣꯠ ꯈꯔ ꯈꯔ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯅꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯉꯁꯥꯏ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯔꯛ ꯑꯗꯨꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯊꯦꯟꯅ ꯌꯦꯡꯂꯛꯈꯤꯕ ꯃꯈꯣꯏ ꯑꯅꯤ ꯃꯤꯆꯥꯟꯅꯈꯤꯕ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯔꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯉꯁꯥꯏ ꯑꯩꯍꯥꯛꯅ ꯈꯨꯂꯥꯛꯄ ꯏꯄꯥꯒꯤ ꯁꯪꯒꯥꯏꯗ ꯎꯈꯤꯕ ꯁꯥꯒꯤ ꯃꯀꯣꯛꯇꯧꯅ ꯇꯧꯕ ꯃꯗꯨ ꯎꯔꯨꯕꯃꯛꯇꯗ ꯏꯁꯥꯗ ꯈꯪꯍꯧꯗꯅ ꯏꯍꯨꯜ ꯑꯃ ꯐꯥꯎꯈꯤꯕ ꯃꯗꯨꯅ ꯀꯔꯤꯒꯤ? ꯋꯥꯈꯜꯅ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤꯗ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯌꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯃꯨꯛ ꯍꯧꯒꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯊꯪꯕ ꯑꯗꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯤ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯣꯠꯁꯛ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯜꯂꯕ ꯋꯥꯒꯤ ꯋꯥꯔꯨ ꯀꯣꯛꯅ ꯁꯥꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯠꯁꯛ ꯑꯁꯤꯃꯛꯀ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯈꯨꯂꯥꯛꯄꯒꯤ ꯁꯪꯒꯥꯏꯗ ꯊꯦꯠꯇꯨꯅ ꯂꯩꯔꯝꯕꯗ ꯎꯈꯤꯕ ꯑꯗꯨ꯫ ꯃꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏ ꯃꯃꯤꯠ ꯀꯨꯞꯇꯅ ꯃꯨꯟꯅ ꯑꯁꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯃꯥꯡꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯊꯛꯇ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛ ꯑꯗꯨꯗ ꯄꯟꯊꯧ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯂꯦꯝ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯝꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯅꯥꯏ ꯁꯦꯂꯨꯡꯕ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯄꯟꯊꯧ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯊꯥꯈꯤꯗꯨꯅ ꯁꯦꯂꯨꯡꯕꯅ ꯑꯁꯨꯝ ꯃꯖꯥꯏꯕꯨꯡꯉꯣ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡꯂꯣꯝꯗ ꯃꯖꯥꯏꯕꯨꯡꯉꯣ ꯆꯠꯈꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯂꯨꯡꯕꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯞꯇꯛꯅ ꯃꯖꯥꯏꯕꯨꯡꯉꯣꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯂꯨꯡꯕꯅ ꯄꯥꯈꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯀꯟꯈꯤꯕꯅꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯋꯥꯍꯪ ꯑꯃꯈꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯄꯂꯦꯝ, ꯄꯟꯊꯧ, ꯅꯆꯥ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯪꯒꯠꯆꯒꯦ꯫ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯆꯥ ꯏꯕꯨꯡꯉꯣ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯏꯄꯥꯗ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯅꯆꯥꯅ ꯄꯣꯠꯁꯛ ꯑꯃꯈꯛ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯊꯦꯡꯅꯖꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯅꯆꯥꯒꯤ ꯋꯥꯈꯜ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯠꯇꯅ ꯐꯥꯎꯍꯜꯂꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯥꯀꯟ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯁꯂꯥꯏ ꯃꯍꯥꯛꯅ ꯈꯨꯔꯨꯝꯂꯗꯨꯅ ꯍꯪꯒꯠꯆꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯄꯨꯅꯦꯝꯖꯔꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯍꯪꯒꯠꯆꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯉꯁꯤꯗꯤ ꯅꯅꯥꯏ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯊꯣꯛꯆꯔꯒꯦꯗꯣ꯫ ꯃꯅꯥꯏ ꯁꯂꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯂꯥꯏ, ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯆꯠꯂꯨ, ꯅꯊꯧ ꯇꯧꯖꯔꯨꯆꯣ꯫ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯃꯆꯥꯅ ꯑꯗꯨꯝꯅ ꯂꯥꯡꯇꯛꯅꯖꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯍꯥꯛ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ, ꯏꯅꯥꯏ ꯁꯂꯥꯏꯕꯨ ꯈꯥꯝꯂꯒꯅꯨ, ꯆꯠꯍꯟꯈꯤꯒꯅꯨ꯫ ꯁꯂꯥꯏ, ꯉꯁꯤꯗꯤ ꯏꯆꯥ ꯑꯁꯦ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯛꯂꯦ꯫ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯩꯅ ꯐꯤꯕꯨ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗꯦ ꯍꯥꯏꯅꯕꯒꯨꯝ ꯉꯁꯤꯗꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯏꯆꯥ ꯃꯍꯥꯛꯀꯤ ꯃꯐꯝꯗ
ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯪꯍꯜꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯌꯥꯊꯪ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯏ ꯑꯆꯥꯟꯕ ꯃꯤꯌꯥꯏ ꯆꯟꯁꯤꯜꯂꯛꯂꯕ ꯁꯂꯥꯏ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯁꯨ ꯌꯥꯎꯅ ꯌꯥꯝꯅ ꯉꯛꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯁꯨ ꯆꯤꯡꯅꯕ ꯂꯥꯡꯇꯛꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯄꯟꯊꯧ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯅꯆꯥꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯇꯥꯛꯄꯤꯌꯨ ꯍꯦ ꯏꯄꯥꯒꯨꯝꯂꯕ ꯅꯆꯥꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯅꯈꯣꯏꯅ ꯏꯐꯝꯗ ꯋꯥ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯦ ꯑꯁꯨꯝ ꯆꯤꯡꯅꯖꯕ ꯂꯥꯡꯇꯛꯅꯕ ꯍꯦꯜꯂꯛꯂꯦ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯁꯂꯥꯏꯅ ꯇꯞꯅ ꯃꯈꯥ ꯇꯥꯅ ꯊꯣꯛꯈꯤꯕ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯊꯧꯖꯥꯜ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯋꯥꯡꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯁꯅꯥꯌꯥꯏ ꯍꯥꯏꯅ ꯀꯣꯂꯣꯏꯔꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯅ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯅꯣꯡꯊꯥꯡ ꯉꯥꯟꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯋꯥꯔꯨ ꯀꯣꯛꯅ ꯁꯦꯝ ꯁꯥꯕ ꯁꯥꯒꯤ ꯃꯀꯣꯛ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯅꯤꯡꯊꯧ ꯊꯧꯖꯥꯜꯒꯤ ꯃꯐꯝꯗ ꯌꯣꯟꯕ ꯆꯪꯂꯛꯂꯝꯃꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯂꯛꯄꯃꯛꯇꯗ ꯅꯣꯡꯊꯥꯡ ꯉꯥꯟꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯤꯛꯂꯤꯕ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯅ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯄꯥꯝꯂꯕ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯔꯥꯎꯅ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯄꯤꯔꯝꯃꯤ ꯋꯥꯔꯨ ꯀꯣꯛꯅ ꯁꯦꯝꯕ ꯈꯨꯠꯁꯦꯝ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏ ꯍꯔꯥꯎꯅ ꯄꯥꯏꯔꯗꯨꯅ ꯁꯥꯟꯅꯖꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯈꯪꯍꯧꯗꯅ ꯀꯅꯥꯅꯁꯨ ꯎꯍꯧꯗꯕ ꯃꯇꯝ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯅ ꯋꯥꯔꯨ ꯀꯣꯛ ꯑꯗꯨꯒꯤ ꯑꯁꯥꯕ ꯁꯔꯨ ꯃꯀꯣꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯁꯥꯟꯅꯕꯃꯛꯇꯗ ꯃꯆꯦꯠ ꯑꯃ ꯀꯥꯏꯔꯝꯃꯤ ꯅꯋꯥ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯁꯤꯅ ꯑꯀꯥꯏꯕ ꯋꯥꯔꯨ ꯀꯣꯛ ꯃꯆꯦꯠ ꯑꯗꯨꯕꯨ ꯃꯌꯥꯗ ꯑꯁꯨꯝ ꯎꯝꯁꯤꯟꯈꯤꯗꯨꯅ ꯃꯍꯥꯛ ꯃꯈꯅꯥꯎꯗ ꯄꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯁꯂꯥꯏꯅ ꯍꯦꯛ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯀꯥꯅꯈꯤꯕ ꯃꯇꯝ ꯑꯣꯏꯈꯤꯕꯅ ꯑꯗꯨꯃꯛ ꯄꯤꯛꯂꯤꯕ ꯅꯋꯥ ꯑꯉꯥꯡ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏ ꯀꯟꯕ ꯉꯝꯂꯝꯗꯦ ꯃꯇꯧ ꯑꯗꯨꯗ ꯊꯋꯥꯏ ꯆꯥꯛꯂꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯑꯉꯥꯡ ꯁꯦꯟꯅꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯕꯛꯇꯒꯤ ꯃꯐꯝ ꯂꯧꯊꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯉꯥꯡꯅ ꯁꯥꯟꯅꯔꯝꯕ ꯋꯥꯔꯨ ꯀꯣꯛ ꯑꯗꯨ ꯃꯅꯥꯏ ꯁꯂꯥꯏꯅ ꯈꯨꯗꯛꯇ ꯄꯨꯈꯤꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡꯂꯣꯝꯗ ꯊꯝꯈꯤꯔꯝꯃꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯅꯤꯡꯊꯧ ꯊꯧꯖꯥꯜꯅ ꯃꯅꯥꯏ ꯑꯆꯥꯟꯕ ꯁꯂꯥꯏ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯌꯥꯊꯪ ꯑꯃ ꯇꯥꯎꯊꯔꯛꯂꯝꯃꯤ ꯏꯅꯥꯏ ꯁꯂꯥꯏ ꯆꯠꯂꯨ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯌꯣꯟꯕ ꯂꯥꯛꯂꯝꯕ ꯇꯝꯕ ꯅꯨꯄꯥ ꯑꯗꯨ ꯐꯥꯗꯨꯅꯅꯦ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ ꯅꯤꯡꯊꯧꯒꯤ ꯑꯁꯥꯎꯕꯅ ꯈꯟꯊꯗ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯑꯗꯨꯝꯅ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯗꯕꯁꯨ ꯃꯔꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯂꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ ꯅꯤꯡꯊꯧ ꯃꯍꯥꯛꯅꯁꯨ ꯂꯩꯃꯔꯦꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯅꯥꯏ ꯁꯂꯥꯏꯗꯤ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯌꯥꯊꯪ ꯑꯗꯨꯕు ꯄꯥꯡꯊꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯁꯂꯥꯏꯅ ꯂꯣꯟꯅ ꯅꯣꯡꯊꯥꯡ ꯉꯥꯟꯕꯒꯤ ꯃꯊꯛꯇ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯣꯡꯊꯥꯡ ꯉꯥꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯄꯥꯝ ꯈꯨꯂꯦꯟꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯌꯥꯎꯕ ꯆꯠꯈꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯎꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯁꯪꯒꯥꯏꯗ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯁꯂꯥꯏꯅ ꯂꯣꯟꯅ ꯍꯨꯂꯦꯟ ꯈꯨꯜꯗ ꯈꯣꯡꯗꯣꯏꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯅꯣꯡꯊꯥꯡ ꯉꯥꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯆꯤꯔꯨ ꯌꯥꯊꯦꯟ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯃꯗꯤ ꯋꯥꯌꯨ ꯀꯌꯥ ꯊꯛ ꯆꯥꯔꯝꯃꯤ ꯅꯣꯡꯊꯥꯡ ꯉꯥꯟꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒ ꯏꯇꯥꯎꯒꯤ ꯏꯃꯣꯝ ꯑꯗꯨꯒ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯍꯟꯕꯤꯒꯗꯕꯅꯤꯀꯣ ꯏꯆꯥꯗꯣ ꯏꯃꯧ ꯑꯣꯏꯖꯒꯗꯧꯔꯤꯕꯅꯤ
ꯃꯇꯥꯎ ꯅꯣꯡꯊꯥꯡ ꯉꯥꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯇꯥꯎ ꯆꯤꯔꯨ ꯌꯥꯊꯦꯟꯁꯨ ꯍꯔꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯑꯗꯨ ꯑꯣꯏꯔꯄꯗꯤ ꯏꯇꯥꯎꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯨ ꯑꯁꯨꯝ ꯀꯥꯏꯇꯅ ꯂꯩꯔꯀꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯈꯨꯟꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯃꯌꯥꯝꯁꯨ ꯖꯒꯣꯏ ꯏꯁꯩ ꯁꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯉꯥꯟꯕꯅ ꯃꯈꯨꯠꯃꯛꯅ ꯁꯥꯖꯕ ꯋꯥꯔꯨ ꯀꯣꯛꯅ ꯁꯥꯒꯤ ꯑꯁꯥꯕ ꯌꯥꯝꯅ ꯐꯖꯔꯕ ꯈꯨꯗꯣꯜ ꯑꯃꯁꯨ ꯃꯇꯥꯎ ꯆꯤꯔꯨ ꯌꯥꯊꯦꯟꯗ ꯈꯨꯗꯣꯜ ꯇꯧꯔꯝꯃꯤ꯫ ꯏꯇꯥꯎ, ꯉꯁꯤ ꯅꯇꯥꯎꯅ ꯏꯇꯥꯎꯒꯤ ꯅꯐꯝꯗ ꯇꯝꯖꯔꯤꯕ ꯈꯨꯗꯣꯜ ꯑꯁꯦ ꯍꯌꯦꯡꯋꯥꯏ ꯏꯇꯥꯎꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯐꯝ ꯑꯗꯨ ꯄꯥꯏꯔꯕ ꯃꯇꯝꯗ ꯏꯇꯥꯎꯒꯤ ꯏꯌꯨꯝ ꯁꯪꯒꯥꯏ ꯊꯛꯇ ꯅꯇꯥꯎꯃꯛꯅ ꯂꯦꯡꯗꯅ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯩꯔꯤ ꯈꯟꯗꯨꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯨꯗꯣꯜ ꯑꯗꯨꯁꯨ ꯇꯝꯂꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯁꯂꯥꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯅꯣꯡꯊꯥꯡ ꯉꯥꯟꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕ ꯃꯇꯥꯎ ꯆꯤꯔꯨ ꯌꯥꯊꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯃꯇꯥꯎ ꯅꯣꯡꯊꯥꯡ ꯉꯥꯟꯕ ꯍꯣꯏꯕꯨ ꯈꯨꯜꯒꯤ ꯄꯟꯊꯣꯡ ꯑꯗꯨ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯛꯂꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯉꯥꯟꯕꯅ ꯃꯆꯟꯅꯨꯄꯤ ꯃꯇꯥꯎꯒꯤ ꯇꯥꯂꯣꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯟ, ꯅꯍꯥꯛꯀꯤꯗꯃꯛꯇ ꯇꯝꯄꯥꯛ ꯈꯨꯜꯗ ꯅꯕꯨꯡ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯀꯣ꯫ ꯀꯔꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ꯫ ꯃꯕꯨꯡ ꯅꯣꯡꯊꯥꯡ ꯉꯥꯟꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯆꯤꯔꯨ ꯌꯥꯊꯦꯟꯒꯤ ꯂꯣꯏꯅꯕꯤ ꯇꯝꯄꯥꯛ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯕꯨꯡ, ꯅꯆꯟꯅ ꯆꯤꯡꯒꯤ ꯑꯁꯤꯗ ꯌꯨꯝ ꯄꯥꯟꯕꯗ ꯇꯝꯄꯥꯛꯀꯤ ꯏꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗ ꯅꯆꯟꯒꯤꯅꯤ ꯍꯥꯏꯕꯗ ꯏꯕꯨꯡ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦꯗꯣ꯫ ꯄꯂꯦꯝ ꯄꯟꯊꯧ ꯃꯈꯣꯏ ꯑꯅꯤꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯗ ꯑꯩꯍꯥꯛꯄꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯄ ꯏꯈꯨꯔꯥ ꯏꯟꯗꯣꯟꯁꯤꯡꯅ ꯃꯆꯥ ꯑꯩꯍꯥꯛꯄꯨ ꯈꯣꯡꯗꯥꯐꯝ ꯄꯤꯕꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯤꯔꯨ ꯌꯥꯊꯦꯟꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯀꯞꯆꯕ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯉꯥꯟꯕꯒꯤ ꯂꯣꯏꯅꯕꯤ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯏꯇꯥ, ꯑꯗꯨꯝꯅ ꯇꯦꯡꯊꯥꯄꯤꯒꯅꯣ꯫ ꯅꯇꯥ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯁꯤꯁꯨ ꯅꯨꯡꯉꯥꯏꯕꯤꯗꯦ꯫ ꯀꯔꯤꯁꯨ ꯀꯞꯄꯤꯒꯅꯨꯀꯣ꯫ ꯑꯩꯈꯣꯏ ꯊꯦꯡꯂꯦ, ꯆꯠꯄꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯣꯡꯗꯣꯏꯈꯤꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯄꯟꯊꯣꯡ ꯑꯗꯨꯗ ꯆꯤꯔꯨ ꯌꯥꯊꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯡꯗꯣꯏꯈ꯭ꯔꯤꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯅꯣꯡꯊꯥꯡ ꯉꯥꯟꯕꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯃꯤꯟꯅꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯔꯁꯨ ꯅꯣꯡꯊꯥꯡ ꯉꯥꯟꯕꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯅꯕ ꯂꯣꯟꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯅꯣꯡꯊꯥꯡ ꯉꯥꯟꯄ, ꯅꯍꯥꯛꯀꯤ ꯃꯊꯛꯇ ꯀꯥꯃꯩꯁꯣꯡ ꯑꯩꯍꯥꯛ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯄ꯫ ꯃꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯁꯦꯟꯗꯣꯡ ꯂꯝꯕꯤꯕꯨ ꯊꯥꯗꯠꯄ ꯁꯥꯕꯅꯤ꯫ ꯅꯈꯣꯏ ꯉꯁꯤꯗꯤ ꯅꯣꯡꯊꯥꯡ ꯉꯥꯟꯄ ꯍꯥꯠꯄꯤꯕꯗ ꯌꯥꯎꯒꯗꯕꯅꯤꯀꯣ꯫ ꯏꯌꯥꯝꯕꯒꯤꯗꯃꯛꯇ ꯅꯅꯥꯎ ꯑꯩꯈꯣꯏ ꯂꯩꯕꯤꯕꯅꯦ꯫ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯏꯌꯥꯝꯕ ꯃꯐꯝ ꯑꯁꯣꯝꯗ ꯅꯣꯡꯊꯥꯡ ꯉꯥꯟꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯌꯥꯎꯕꯤꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠꯇ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯀꯌꯥ ꯄꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯉꯥꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯉꯥꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯝꯕꯤ ꯑꯗꯣꯝꯗ ꯈꯣꯡꯗꯣꯏꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯈꯨꯜ ꯑꯗꯨꯗꯒꯤꯗꯤ ꯀꯨꯝꯊꯔꯛꯄ ꯑꯉꯝꯕ ꯃꯐꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯝꯄꯥꯛ ꯌꯧꯒꯗꯕ ꯃꯐꯝꯗꯤ ꯐꯅ ꯌꯥꯝꯅ ꯋꯥꯠꯂꯝꯃꯤ꯫ ꯁꯂꯥꯏꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯃꯅꯥꯏ ꯈꯔꯒ ꯂꯣꯟꯅ ꯃꯈꯨꯠꯇ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯀꯌꯥ ꯄꯥꯏꯗꯨꯅ ꯅꯣꯡꯊꯥꯡ ꯉꯥꯟꯕꯒꯤ ꯃꯇꯨꯡꯗ ꯂꯥꯞꯇꯛꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯉꯥꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯗꯨꯅ ꯄꯤꯛꯂꯤꯕ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯅꯝꯗ ꯄꯣꯠꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯀꯥꯃꯩꯁꯣꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯊꯣꯔꯛꯇꯨꯅ ꯅꯣꯡꯊꯥꯡ ꯉꯥꯟꯕꯕꯨ ꯊꯠꯂꯝꯃꯤ꯫ ꯉꯥꯏꯈꯣ ꯅꯣꯡꯊꯥꯡ ꯉꯥꯟꯕ! ꯀꯥꯃꯩꯁꯣꯡ, ꯀꯔꯤꯗꯧꯔꯦ? ꯉꯁꯤꯗꯤ ꯀꯥꯃꯩꯁꯣꯡ ꯑꯩꯍꯥꯛꯁꯦ ꯀꯅꯥꯔ ꯍꯥꯏꯕꯗꯣ ꯈꯪꯕꯤꯌꯨꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯍꯩꯖꯥꯡ ꯑꯗꯨꯅ
ꯈꯨꯗꯛꯇ ꯅꯣꯡꯊꯥꯡ ꯉꯥꯟꯕꯕꯨ ꯃꯕꯨꯛꯇ ꯊꯤꯜꯂꯝꯃꯤ꯫ ꯍꯩ ꯀꯥꯃꯩꯁꯣꯡ! ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯉꯥꯟꯕꯒꯤ ꯇꯥꯂꯣꯏ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯀꯥꯃꯩꯁꯣꯡꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯃꯩꯁꯣꯡꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯊꯥꯡꯁꯥꯡꯅ ꯇꯨꯡꯂꯣꯝꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯕꯨꯛꯇ ꯊꯤꯜꯂꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯃꯛꯇꯗ ꯁꯂꯥꯏ ꯃꯈꯣꯏꯁꯨ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯈꯨꯟꯖꯥꯁꯤꯡ ꯂꯥꯛꯂꯕꯣꯏ ꯈꯟꯗꯨꯅ ꯀꯥꯃꯩꯁꯣꯡ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯅꯋꯥ ꯑꯉꯥꯡ ꯑꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯄꯥꯡꯊꯣꯔꯛꯄꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯁꯂꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯁꯂꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯣꯡꯊꯥꯡ ꯉꯥꯟꯕꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯁꯂꯥꯏ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯉꯝꯕ, ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯑꯁꯤꯕꯨ ꯆꯥꯎꯅꯅꯕ, ꯆꯥꯎꯕ ꯁꯥꯔꯦ ꯐꯥꯅꯅꯕ ꯌꯣꯛꯄꯤꯔꯛꯎ꯫ ꯁꯂꯥꯏꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯉꯥꯟꯕ, ꯁꯦ ꯍꯧꯒꯠꯂꯣ! ꯅꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯏꯍꯜꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ? ꯁꯦ ꯍꯥꯏꯌꯨ, ꯀꯅꯥꯅꯅꯣ? ꯅꯣꯡꯊꯥꯡ ꯉꯥꯟꯕ ꯌꯥꯝꯅ ꯋꯥꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯥꯃꯩꯁꯣꯡ! ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯥꯡ ꯉꯥꯟꯕ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯗꯨꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯀꯌꯥ ꯑꯁꯤꯗ ꯃꯅꯥꯏ ꯁꯂꯥꯏꯅ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯕꯨ ꯂꯣꯟꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯛꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯃꯖꯥꯏꯕꯨꯡꯉꯣꯅ ꯍꯨꯂꯦꯟ ꯀꯧꯕ ꯈꯨꯜ ꯑꯗꯨꯗ ꯂꯣꯏꯄꯣꯠ ꯊꯧꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯈꯨꯂꯥꯛꯄ ꯀꯧꯔꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯁꯂꯥꯏꯅ ꯂꯣꯟꯅ ꯆꯦꯟꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯐꯝꯗ ꯇꯝꯈꯤꯕꯅꯤ꯫ ꯈꯨꯂꯥꯛꯄ! ꯈꯨꯂꯥꯛꯄ! ꯈꯨꯜ ꯑꯁꯤꯒꯤ ꯄꯟꯊꯣꯡꯗ ꯂꯣꯏꯄꯣꯠ ꯊꯧꯕ ꯂꯥꯛꯄ ꯏꯅꯤꯡꯊꯧꯒꯤ ꯑꯉꯝꯕꯁꯤꯡꯕꯨ ꯈꯨꯟꯖꯥ ꯈꯔꯒ ꯑꯉꯝ ꯇꯥꯟꯅꯗꯨꯅ ꯈꯠꯅꯍꯧꯔꯦ꯫ ꯀꯔꯤ ꯍꯥꯏꯄ? ꯈꯪꯒꯅꯤꯗꯣ, ꯈꯨꯟꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯄꯤꯇꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯂꯥꯛꯄ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯈꯔꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯁꯂꯥꯏ ꯃꯍꯥꯛꯅ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯄꯨꯁꯜꯂꯛꯅꯅꯕ ꯁꯤꯟꯈꯤꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯖꯥꯏꯕꯨꯡꯉꯣꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯔꯨ ꯀꯣꯛꯅ ꯁꯥꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯁꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯊꯑꯣꯏꯅꯃꯛꯀꯤ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯄꯂꯦꯝ, ꯄꯟꯊꯧ, ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯑꯁꯤ ꯏꯄꯥ ꯅꯣꯡꯊꯥꯡ ꯉꯥꯟꯕꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ? ꯃꯥꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯁꯅꯥꯌꯥꯏ ꯃꯍꯥꯛꯀꯗꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯔꯦ ꯈꯟꯖꯈꯤꯗꯨꯅ ꯏꯆꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯨ ꯁꯅꯥꯌꯥꯏ ꯍꯥꯏꯅ ꯊꯣꯟꯈꯤꯕꯅꯤꯗꯣ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯁꯂꯥꯏꯁꯨ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯨꯂꯦꯟ ꯈꯨꯟꯗꯅꯤ ꯈꯨꯂꯥꯛꯄ ꯆꯤꯔꯨ ꯌꯥꯊꯦꯟ ꯃꯍꯥꯛꯀꯤ ꯁꯪꯒꯥꯏꯗ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯊꯛꯇ ꯑꯁꯨꯝ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯑꯗꯨꯉꯩ ꯃꯇꯥꯎ ꯅꯣꯡꯊꯥꯡ ꯉꯥꯟꯕꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯈꯨꯗꯣꯟ ꯇꯝꯂꯝꯕ ꯋꯥꯔꯨ ꯀꯣꯛꯀꯤ ꯁꯥ ꯃꯀꯣꯛ ꯑꯗꯨ ꯎꯕꯃꯛꯇꯗ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯅꯣꯡꯊꯥꯡ ꯉꯥꯟꯕ, ꯅꯍꯥꯛꯀꯤ ꯈꯨꯗꯣꯜ ꯑꯁꯦ ꯍꯧꯖꯤꯛꯁꯨ ꯅꯇꯥꯎꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯄꯤꯄꯅꯦ꯫ ꯅꯇꯥꯎ ꯑꯩꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯐꯝ ꯄꯥꯏꯄꯤꯄꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯦꯟ ꯊꯣꯔꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯃꯄꯥ ꯈꯨꯂꯥꯛꯄ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯄꯥ, ꯅꯆꯥ ꯏꯇꯥꯁꯤꯡꯒ ꯄꯨꯟꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯄꯤꯒꯦꯀꯣ꯫ ꯈꯨꯂꯥꯛꯄ ꯃꯍꯥꯛꯁꯨ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯊꯔꯛꯇꯨꯅ ꯃꯃꯣꯝ ꯊꯦꯟꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯉꯟꯅ ꯍꯜꯂꯛꯈ꯭ꯔꯣꯀꯣ꯫ ꯍꯣꯏ ꯑꯄꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯟ ꯃꯈꯨꯠꯇ ꯏꯁꯥꯏꯄꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯎꯔꯒ ꯑꯗꯨꯉꯩ ꯃꯇꯥꯎ ꯅꯣꯡꯊꯥꯡ ꯉꯥꯟꯕꯅ ꯍꯥꯏꯈꯤꯕ ꯃꯍꯥꯛꯀꯤ ꯃꯃꯣꯝ ꯑꯁꯤꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅꯤ ꯈꯨꯜꯒꯤ ꯑꯣꯏꯅ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝ ꯑꯗꯣꯝꯗ ꯊꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯁꯤꯡ ꯁꯣꯛꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯟꯒꯤ ꯃꯇꯥ ꯆꯣꯡꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥ, ꯉꯍꯥ ꯅꯣꯡꯃ ꯈꯨꯜꯇ ꯂꯥꯛꯄꯤꯄꯥ, ꯑꯉꯝꯄ ꯑꯗꯣ ꯆꯦꯡꯂꯧ ꯁꯛꯇꯝꯗꯤ ꯀꯝꯗꯧꯕ꯭ꯔꯥ? ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯊꯦꯟꯅ ꯈꯪꯍꯧꯗꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯇꯥ, ꯀꯔꯝꯅ ꯍꯥꯏꯁꯤꯒꯦ? ꯑꯗꯨꯛ ꯌꯥꯝꯅ ꯆꯪꯈꯣꯟꯄ ꯃꯁꯛꯇꯣ ꯈꯨꯜ ꯑꯁꯤꯗ ꯂꯩꯄ ꯄꯥꯈꯪꯁꯤꯡꯗ ꯑꯃꯠꯇ ꯌꯥꯎꯄꯤꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯅꯥꯀꯟ ꯑꯃꯗ ꯔꯥꯡꯂꯩꯌꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯃꯈꯣꯏ ꯈꯔꯒ ꯂꯥꯛꯇꯨꯅ ꯔꯥꯡꯂꯩꯌꯤꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯈꯨꯜ ꯑꯁꯤꯗ ꯁꯛꯇ ꯆꯨꯗ ꯊꯣꯏꯗꯣꯛꯄ ꯔꯥꯡꯂꯩꯌꯤ ꯑꯩꯍꯥꯛ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯊꯦꯟ ꯅꯍꯥꯛꯇꯤ ꯈꯪꯄꯤꯗꯕ ꯃꯥꯜꯂꯤꯅꯦ꯫ ꯍꯦ ꯆꯣꯡꯂꯩ, ꯈꯔ ꯑꯗꯨꯛ ꯇꯥꯛꯄꯤꯈ꯭ꯔꯣꯅꯦ꯫ ꯑꯗꯨꯝꯅ ꯔꯥꯡꯂꯩꯌꯤꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯆꯣꯡꯂꯩ ꯑꯃꯗꯤ ꯊꯦꯟ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯥꯏ ꯁꯨꯛꯊꯔꯝꯃꯤ꯫ ꯆꯣꯡꯂꯩꯅ ꯊꯦꯟꯗ ꯅꯥꯁꯣꯟꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯥꯒꯤ ꯔꯥꯡꯂꯩꯌꯤ ꯍꯥꯏꯕ ꯁꯛꯇꯥ ꯅꯨꯡꯁꯤꯇꯕꯁꯦ ꯃꯁꯤꯃꯨꯛ ꯂꯥꯛꯄꯤꯔꯦꯅꯦ꯫ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯀꯥꯃꯩꯁꯣꯡ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕꯤꯗꯦ, ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯔꯥꯡꯂꯩꯌꯤꯅ ꯍꯥꯏꯐꯦꯠ ꯇꯥꯍꯧꯔꯗꯨꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯝꯅ ꯉꯥꯡꯄꯤꯕꯒ ꯁꯥꯔꯤ, ꯑꯄꯥ ꯀꯥꯃꯩꯁꯣꯡꯅ ꯈꯨꯜ ꯑꯁꯤꯗ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯔꯥꯡꯂꯩꯌꯤ ꯑꯩꯍꯥꯛꯁꯨ ꯑꯗꯨ ꯃꯉꯥꯏ, ꯉꯁꯤꯗꯤ ꯊꯦꯟ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯨꯛ ꯀꯨꯏꯅ ꯌꯥꯄꯤꯗꯕ ꯈꯪꯒꯅꯤ꯫ ꯅꯈꯣꯏꯕꯨ ꯀꯅꯥꯅ ꯀꯟꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯄꯤꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯡꯂꯩꯌꯤꯅ ꯊꯦꯟꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯍꯦꯛ ꯄꯥꯏꯒꯦ ꯇꯧꯕꯃꯛꯇꯗ ꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯅ ꯊꯧꯅꯥ ꯐꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯃꯛꯇꯗ ꯊꯦꯟ ꯈꯪꯍꯧꯗꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯃꯛꯇꯗ ꯆꯣꯡꯂꯩꯁꯨ ꯊꯦꯟꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯖꯤꯟꯅ ꯍꯥꯏꯐꯦꯠ ꯁꯤꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯔꯥꯡꯂꯩꯌꯤ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯨꯅꯔꯝꯃꯤ꯫ ꯔꯥꯡꯂꯩꯌꯤ ꯑꯩꯍꯥꯛꯇ ꯁꯤꯡꯅꯕꯁꯨ ꯁꯥꯄꯤꯄ ꯈꯪꯒꯅꯤꯗꯣ ꯇꯝꯒꯤ ꯄꯥꯈꯪ ꯅꯍꯥꯛ꯫ ꯃꯗꯨꯗꯒꯤ ꯔꯥꯡꯂꯩꯌꯤꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔꯒ ꯈꯨꯠ ꯊꯣꯛꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯁꯂꯥꯏ ꯑꯃꯗꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔꯒ ꯄꯨꯟꯗꯨꯅ ꯍꯨꯂꯦꯟ ꯈꯨꯂꯥꯛꯄꯒꯤ ꯃꯣꯡꯕ ꯁꯪꯒꯥꯏꯗ ꯈꯣꯡꯗꯣꯏꯔꯛꯇꯨꯅ ꯃꯃꯥꯡ ꯊꯛꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯤꯡ ꯑꯗꯨ ꯁꯂꯥꯏꯅ ꯈꯨꯂꯥꯛꯄꯒꯤ ꯃꯐꯝꯗ ꯂꯤꯔꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯈꯨꯜꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝ ꯑꯗꯣꯝꯗ ꯆꯠꯈꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯅ ꯔꯥꯡꯂꯩꯌꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯖꯅ ꯐꯨꯊꯔꯕ ꯃꯇꯨꯡ ꯔꯥꯡꯂꯩꯌꯤꯒꯤ ꯑꯄꯣꯛꯄ ꯀꯥꯃꯩꯁꯣꯡꯕꯨ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯄꯥ ꯃꯆꯥ ꯂꯣꯏꯅꯅ ꯈꯣꯡꯕꯨꯔꯣꯏ ꯑꯇꯩꯗꯨꯁꯨ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯁꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯐꯝꯗ ꯅꯤꯡꯊꯧ ꯊꯧꯖꯥꯜ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯋꯥꯡꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯣꯡꯗꯣꯏꯔꯛꯇꯨꯅ ꯈꯨꯂꯥꯛꯄꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯑꯗꯨꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯖꯕ ꯃꯇꯧ ꯑꯗꯨꯗ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯑꯗꯨꯉꯩꯒꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯥꯎ ꯅꯣꯡꯊꯥꯡ ꯉꯥꯟꯕ ꯑꯃꯗꯤ
ꯅꯣꯡꯊꯥꯡ ꯉꯥꯟꯕꯒꯤ ꯂꯣꯏꯅꯕꯤꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯗꯨ ꯃꯃꯤꯠꯁꯤꯡꯗ ꯎꯔꯛꯂꯝꯃꯤ ꯃꯇꯥꯎ ꯅꯣꯡꯊꯥꯡ ꯉꯥꯟꯕꯅ ꯑꯗꯨꯉꯩ ꯈꯨꯗꯣꯜ ꯇꯧꯔꯝꯕ ꯃꯈꯣꯏꯒꯤ ꯁꯪꯒꯥꯏ ꯊꯛꯇ ꯊꯦꯠꯂꯤꯕ ꯋꯥꯔꯨ ꯀꯣꯛꯅ ꯁꯦꯝꯂꯕ ꯁꯥ ꯃꯀꯣꯛ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯂꯧꯊꯔꯛꯇꯨꯅ ꯄꯣꯠꯁꯛ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯠꯆꯔꯝꯃꯤ ꯄꯣꯠꯁꯛ ꯑꯗꯨ ꯎꯕꯃꯛꯇꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯪꯍꯧꯗꯅ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯝꯃꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯤꯡꯊꯧꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯊꯦꯟꯕꯨ ꯑꯋꯣꯟ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯂꯗꯨꯅ ꯊꯥꯖꯔꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯤꯇ꯭ꯔꯪꯒꯤ ꯎꯖꯥꯎ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇ ꯑꯁꯣꯛ ꯑꯄꯟ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯈꯨꯠ ꯃꯈꯨꯠꯇ ꯄꯥꯏꯅꯔꯤꯕ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟꯁꯤꯡ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯅꯗꯨꯅ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯅꯗꯨꯅ ꯂꯥꯟꯐꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯔꯝꯃꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯀꯌꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯏꯈꯣꯡ ꯊꯨꯝꯕ ꯃꯈꯩ ꯆꯦꯜꯂꯝꯃꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯥꯅꯅꯕ ꯂꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯂꯩꯔꯕꯅꯤ ꯅꯈꯣꯏ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯃꯥꯡꯗ ꯈꯣꯡꯗꯣꯏꯔꯛꯂꯤꯕ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯂꯣꯏꯁꯤꯡ ꯑꯁꯤꯕꯨ ꯇꯨꯝꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯍꯨꯞꯆꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯝꯃꯤ ꯉꯁꯤꯗꯒꯤꯅ ꯊꯥ 9 ꯃꯃꯥꯡ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯇꯣꯝꯊꯤꯟ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯍꯥꯏꯕꯕꯨ ꯂꯝ ꯀꯌꯥ ꯀꯣꯏꯕ ꯆꯠꯇꯨꯅ ꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕ ꯍꯥꯏꯕꯁꯤꯅ ꯃꯍꯥꯛꯀꯤꯗꯤ ꯑꯄꯥꯝꯕ ꯑꯣꯏꯖꯔꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯗꯨꯅ ꯑꯦꯗꯚꯦꯟꯆꯔꯁ ꯑꯣꯐ ꯂꯥꯏꯐ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯊꯧꯃꯤ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯣꯏꯅ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯦꯡꯁꯤꯟꯕ ꯀꯌꯥ ꯑꯃ ꯆꯠꯂꯝꯃꯤ ꯆꯤꯡꯂꯣꯟ ꯀꯌꯥꯁꯤꯡ ꯀꯣꯏꯅ ꯑꯁꯨꯝ ꯀꯣꯏꯔꯝꯃꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯃꯛꯀꯤ ꯋꯥꯔꯤ ꯑꯣꯏꯔꯝꯃꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯅ ꯃꯈꯣꯏ ꯊꯧꯃꯤ 8 ꯈꯟꯕꯒꯤ ꯃꯅꯨꯡꯗ ꯇꯣꯝꯊꯤꯜ ꯃꯍꯥꯛꯁꯨ ꯌꯥꯎꯔꯝꯃꯤ ꯄꯥꯎ ꯑꯗꯨꯅ ꯇꯣꯝꯊꯤꯜꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯗꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤꯗꯃꯛꯇ ꯊꯣꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯀ ꯊꯥꯅ ꯃꯈꯣꯏ ꯊꯧꯃꯤ 8 ꯑꯗꯨ ꯅꯨꯄꯥ ꯉꯥꯛꯇꯁꯨ ꯑꯣꯏꯔꯝꯃꯤ ꯃꯁꯥ ꯃꯁꯥꯒꯤ ꯐꯤꯔꯣꯜ ꯆꯥꯔꯣꯟ ꯑꯦꯗꯚꯦꯟꯆꯔꯁ ꯑꯣꯐ ꯂꯥꯏꯐꯅ ꯃꯈꯣꯏꯗ ꯄꯤꯊꯔꯛꯄ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯅꯅ ꯆꯤꯡꯅꯨꯡꯗ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯨꯅꯕꯒꯤ ꯃꯗꯨꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯃꯁꯤꯡ ꯁꯨꯅ ꯄꯨꯗꯨꯅ ꯃꯈꯣꯏ 8 ꯒꯥꯔꯤ ꯑꯃꯗ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯃꯤꯑꯣꯏ 8ꯀꯤꯗꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ 8ꯁꯨꯕ ꯈꯣꯡꯆꯠꯁꯨ ꯑꯣꯏꯔꯝꯃꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯄꯅ ꯑꯔꯥꯞꯄ ꯑꯁꯨꯛꯄ ꯆꯤꯡꯂꯣꯟ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ 8ꯃꯛ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝꯒꯤꯗꯃꯛꯇ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯦꯝ ꯁꯥꯔꯝꯃꯤ ꯇꯣꯝꯊꯤꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯔꯁꯤꯡ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯔꯦꯛꯐꯝ ꯍꯦꯛꯇ ꯁꯦꯝꯂꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯍꯥꯎꯅꯆꯤꯡꯕꯁꯨ ꯌꯦꯡꯁꯜꯂꯁꯤ ꯆꯥꯎꯕ ꯀꯧꯕ ꯃꯈꯣꯏ 8 ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯈꯔ ꯑꯣꯏꯔꯞ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦꯗ ꯃꯃꯥꯡ ꯊꯛꯇ ꯑꯁꯤꯒꯨꯝ ꯐꯖꯕꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯠꯂꯛꯇ꯭ꯔꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ 8ꯃꯛ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯀꯪꯕꯁꯤꯡ ꯃꯩ ꯊꯥꯗꯨꯅ ꯃꯩ ꯇꯤꯛꯂꯝꯃꯤ ꯍꯦꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯔ ꯇꯣꯝꯊꯤꯜꯕꯨ ꯌꯥꯝꯅꯁꯨ ꯅꯍꯥ ꯑꯣꯏꯅ ꯊꯕꯛ ꯑꯁꯤꯗ ꯆꯪꯂꯛꯄꯁꯤꯕꯨ ꯀꯝꯗꯧꯕꯤꯒꯦ
ꯇꯣꯝꯊꯤꯜ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯁꯥ, ꯏꯁꯥꯅ ꯄꯥꯝꯖꯕ ꯊꯕꯛꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯅ ꯅꯤꯡꯖꯈꯤꯕ ꯄꯨꯝꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯨꯡꯖꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯈꯛꯇꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯣꯡꯂꯩꯈꯣꯝꯕ ꯁꯒꯣꯜ ꯁꯌꯥꯡꯊꯛꯇ ꯐꯝꯗꯨꯅ ꯁꯒꯣꯜ ꯀꯟꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯍꯩ ꯍꯩ ꯌꯥ ꯍꯩ ꯌꯥ ꯍꯩ ꯍꯩ ꯌꯥ ꯍꯩ ꯌꯥ ꯍꯩ 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 ꯌꯥ ꯃꯇꯨꯡꯗꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯩꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯁꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯃꯖꯥ ꯏꯕꯨꯡꯉꯣ ꯇꯥꯟꯅꯅꯕ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯃꯖꯥ ꯏꯕꯨꯡꯉꯣ, ꯁꯒꯣꯜ ꯌꯥꯡꯈꯠꯄꯤꯌꯨ, ꯀꯅꯥꯅ ꯊꯣꯏꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯁꯤꯗꯣ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯣꯡꯂꯩꯈꯣꯝꯕꯅ ꯃꯃꯥꯏ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯅꯨꯡꯁꯤꯕ, ꯄꯟꯊꯨꯡꯐꯝ ꯌꯧꯔꯛꯀꯗꯧꯔꯦ, ꯅꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯌꯥꯡꯈꯠꯂꯛꯎ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯒꯣꯜ ꯀꯟꯅ ꯀꯟꯅ ꯊꯧꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯒꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯄꯟꯊꯨꯡꯐꯝ ꯑꯗꯨꯗ ꯌꯧꯃꯤꯟꯅꯔꯝꯃꯤ꯫ ꯁꯒꯣꯜ ꯊꯛꯇꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎꯁꯨ ꯑꯗꯨꯛ ꯃꯊꯧꯗꯤ ꯃꯍꯟꯗꯦꯗꯣ, ꯐꯅ ꯑꯗꯨꯃꯛ ꯃꯌꯥꯡꯉꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯇꯥꯎ ꯂꯤꯔꯨꯡ ꯍꯟꯖꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯃꯖꯥ ꯏꯕꯨꯡꯉꯣ, ꯏꯇꯥꯎꯁꯨ ꯑꯗꯨ ꯃꯉꯥꯏ, ꯑꯗꯨꯛ ꯃꯉꯝ ꯁꯥꯜꯂꯤꯗꯣ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯂꯝꯖꯦꯜꯁꯨ ꯄꯨꯟꯅ ꯊꯣꯏꯃꯤꯟꯅꯔꯦꯗꯣ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯈꯣꯡꯗꯣꯏꯗꯨꯅ 12 ꯂꯨꯀꯣꯏꯁꯤꯡ ꯆꯤꯟꯗꯃꯤꯟꯅꯔꯨꯔꯁꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯇꯥꯎ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯥꯏꯊꯣꯡꯗ ꯍꯥꯏꯐꯦꯠ ꯁꯛꯐꯝ ꯍꯣꯡꯗꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯃꯖꯥ ꯏꯕꯨꯡꯉꯣ, ꯋꯥꯐꯝ ꯑꯗꯣ ꯅꯅꯥꯏꯗ ꯇꯥꯛꯄꯤꯒꯅꯨ, ꯃꯗꯨ ꯑꯩꯍꯥꯛꯀꯤ ꯏꯇꯤꯛ ꯅꯠꯆꯗꯦꯗꯣ꯫ ꯃꯇꯥꯎꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯝꯕ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯁꯛꯐꯝ ꯑꯣꯜꯂꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ꯫ ꯏꯇꯥꯎ ꯂꯤꯔꯨꯡ ꯍꯟꯖꯕ, ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯏꯇꯥꯎ ꯁꯥꯟꯅꯔꯛꯄ ꯑꯁꯦ ꯉꯁꯤꯒ ꯊꯥꯅꯗꯤ ꯊꯥ ꯑꯃ ꯃꯄꯨꯡ ꯐꯥꯔꯛꯂꯕꯅꯤꯗꯣ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯇꯥꯎꯕꯨ ꯊꯥꯖꯕꯤꯗꯕ꯭ꯔꯥ? ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯑꯆꯧ ꯃꯆꯥ ꯈꯥꯏꯕ ꯑꯁꯤꯕꯨ ꯃꯔꯨꯞꯀꯤ ꯑꯁꯦꯡꯕ ꯃꯆꯠꯂꯅꯦ꯫ ꯂꯤꯔꯨꯡ ꯍꯟꯖꯕ ꯑꯃꯨꯛꯁꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯇꯥꯎꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅꯤꯗꯣ, ꯑꯗꯨꯒ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤꯗꯣ꯫ ꯄꯟꯊꯧꯁꯨ ꯅꯧꯅ ꯀꯥꯏꯅꯈꯤꯗꯣ꯫ ꯅꯇꯥꯎꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯁꯅꯥ ꯀꯣꯅꯨꯡꯗ ꯈꯣꯡꯗꯣꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ 12 ꯆꯤꯟꯗꯝꯕ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯏꯇꯤꯛ ꯅꯠꯆꯗꯦꯗꯣ꯫ ꯃꯇꯥꯎ ꯂꯤꯔꯨꯡ ꯍꯟꯖꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯃꯇꯥꯎꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯅꯇꯥꯎ ꯑꯩꯍꯥꯛꯁꯦ ꯍꯧꯖꯤꯛꯇꯤ ꯏꯇꯥꯎꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯏꯇꯥꯎꯒꯤ ꯃꯔꯤꯗ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯊꯝꯖꯗꯦ꯫ ꯏꯇꯥꯎꯒꯤꯗꯃꯛꯇꯅꯦ ꯅꯇꯥꯎ ꯑꯩꯍꯥꯛ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯂꯤꯔꯨꯡ ꯍꯟꯖꯕꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯣꯡꯂꯩꯈꯣꯝꯕ ꯃꯇꯧ ꯀꯔꯝꯅ ꯃꯔꯨꯞ ꯁꯥꯟꯅꯈꯤ ꯍꯥꯏꯕꯕꯨ ꯅꯣꯡꯃ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯊꯟꯇ ꯑꯁꯨꯝ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣꯝꯗ ꯀꯣꯏꯊꯣꯔꯛꯄ ꯃꯇꯝꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯣꯟꯅ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯈꯟꯗꯨꯅ ꯇꯧꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯁꯨ ꯐꯤꯚꯝ ꯈꯔ ꯑꯗꯨꯛ ꯁꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯁꯟꯕꯤ ꯑꯗꯨ ꯁꯦꯜꯂꯨꯔꯒ ꯃꯌꯨꯝ ꯁꯪꯒꯥꯏꯗ ꯀꯥꯔꯛꯄ ꯃꯇꯝꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗꯒꯤ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯣꯡꯂꯩꯈꯣꯝꯕꯕꯨ
ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯜꯂꯝꯃꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯦꯟꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯅ ꯈꯟꯖꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯇꯥꯎ ꯁꯥꯟꯅꯔꯛꯈꯤ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯅꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯀꯥꯏꯅ ꯆꯠꯂꯝꯗꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅ ꯃꯖꯥ ꯏꯕꯨꯡꯉꯣꯅꯁꯨ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯅꯍꯥꯛꯅ ꯋꯥꯕꯗꯣ ꯅꯇꯥꯎ ꯑꯩꯍꯥꯛꯀꯤꯁꯨ ꯑꯋꯥꯕꯅꯤꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯈꯣꯡꯗꯣꯏꯔꯁꯤ ꯄꯨꯛ ꯑꯁꯦ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯕꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯃꯕꯨꯛ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯈꯣꯡꯂꯛꯂꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯌꯥꯗ ꯃꯇꯥꯎ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯁꯨ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯈꯣꯡꯗꯣꯏꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯋꯥꯡꯂꯦꯝꯕ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯇꯣꯟ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯀꯣꯏꯂꯥꯡꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯍꯥꯛꯀꯤꯗꯤ ꯃꯃꯣꯝ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ ꯃꯅꯥꯎꯇꯣꯟ ꯀꯣꯏꯂꯥꯡꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯐꯠꯇ꯭ꯔꯕ ꯀꯂꯛ ꯃꯤꯍꯧꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯃꯔꯨ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯔꯤꯕ ꯀꯤꯌꯥꯝꯄ ꯑꯗꯨꯅ ꯃꯅꯥꯎꯇꯣꯟ ꯀꯣꯏꯂꯥꯡꯕꯒꯤ ꯃꯐꯝꯗ ꯏꯇꯠ ꯇꯠꯇꯅ ꯆꯤꯔꯣꯜ ꯀꯌꯥ ꯇꯧꯁꯤꯜꯂꯝꯃꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯅꯅꯥꯏꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯃꯌꯦꯛꯅ ꯇꯥꯔꯕꯅꯤꯀꯣ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤꯗꯤ ꯅꯃꯣꯝꯅꯤ ꯁꯥꯠꯂꯤꯕꯁꯦ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤꯗꯤ ꯃꯄꯥꯔꯤꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯣꯡꯂꯩ ꯈꯣꯝꯕꯗ ꯑꯗꯨꯃꯛ ꯁꯤꯟꯅꯈꯤꯅꯤ ꯑꯗꯨꯅ ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯅꯝꯗꯅ ꯃꯨꯜꯍꯧꯕ ꯃꯁꯤꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤꯀꯣ ꯑꯁꯨꯝꯅ ꯃꯅꯥꯏ ꯑꯆꯥꯟꯕ ꯀꯤꯌꯥꯝꯄꯒꯤ ꯂꯧꯅꯝ ꯆꯤꯔꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯃꯛꯇꯗ ꯃꯅꯥꯎꯇꯣꯟ ꯀꯣꯏꯂꯥꯡꯕ ꯋꯥꯈꯜ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯝꯃꯤ ꯀꯤꯌꯥꯝꯄ ꯅꯍꯥꯛꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯆꯨꯝꯂꯕ ꯉꯥꯛꯇꯅꯤꯗꯣ ꯑꯩꯍꯥꯛꯅ ꯋꯥꯈꯜ ꯐꯅ ꯈꯜꯂꯨꯔꯤꯕ ꯄꯨꯝꯕ ꯑꯁꯦ ꯌꯥꯝꯅ ꯂꯥꯜꯂꯝꯂꯦ ꯏꯌꯥꯝꯕꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯏꯔꯦ ꯃꯅꯥꯎ ꯑꯩꯍꯥꯛꯀꯤꯗꯃꯛꯇ ꯏꯃꯣꯝ ꯑꯁꯤꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯌꯥꯏꯐꯅꯕ ꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯊꯣꯛꯄ ꯆꯨꯝꯂꯣꯏꯗꯧꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯂꯣꯡ ꯑꯃ ꯌꯥꯠꯇꯕ ꯃꯌꯥꯗ꯭ꯔꯦꯗꯣ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯅꯥꯎꯇꯣꯟ ꯀꯣꯏꯂꯥꯡꯕꯅ ꯅꯤꯡꯊꯧ ꯋꯥꯡꯂꯦꯝꯕ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯣꯡꯂꯩ ꯈꯣꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯃꯥꯡ ꯇꯥꯛꯅꯅꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯣꯡꯂꯩ ꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯤꯔꯨꯡ ꯍꯟꯖꯕꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ 12 ꯂꯨꯀꯣꯏ ꯑꯍꯥꯎ ꯑꯍꯥꯎꯕ ꯀꯌꯥ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯅꯥꯎꯇꯣꯟ ꯀꯣꯏꯂꯥꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯀꯤꯌꯥꯝꯄ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯐꯠꯇ꯭ꯔꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯃꯅꯥꯏ ꯀꯤꯌꯥꯝꯄꯅ ꯀꯣꯏꯂꯥꯡꯕꯒꯤ ꯃꯐꯝꯗ ꯂꯣꯟꯅ ꯆꯤꯔꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕ ꯑꯗꯣ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕꯅ ꯐꯠꯇ꯭ꯔꯥ ꯀꯣꯏꯂꯥꯡꯕ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯥꯏꯈꯣ ꯊꯕꯛ ꯑꯁꯤ ꯇꯍꯥꯅ ꯄꯥꯡꯊꯣꯛꯄꯗꯤ ꯆꯨꯝꯗꯦ ꯃꯇꯝ ꯉꯥꯏꯈꯤꯁꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯍꯦꯛ ꯃꯅꯤꯟ ꯑꯃ ꯅꯥꯏꯕꯗ ꯄꯨꯝꯅꯃꯛ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯣꯝꯗ ꯇꯣꯝꯊꯤꯜ ꯃꯈꯣꯏꯅ ꯑꯍꯤꯡ ꯑꯗꯨ ꯊꯦꯡꯂꯛꯂꯦ ꯍꯥꯏꯗꯨꯅ ꯇꯨꯝꯅ ꯍꯤꯞꯅꯅꯕ ꯆꯪꯅꯈꯤꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ ꯑꯍꯤꯡ ꯑꯗꯨꯒꯤ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯜꯒꯤ ꯃꯪꯂꯥꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯛꯂꯝꯃꯤ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯔꯝꯃꯤ ꯋꯥꯡꯂꯕ ꯆꯤꯡꯊꯛ ꯑꯃꯒꯤ ꯃꯇꯣꯟꯗꯒꯤ ꯃꯥꯂꯦꯝ ꯂꯩꯈꯥ ꯇꯝꯅ ꯇꯥꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯜ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯅ ꯂꯥꯎꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯄꯨꯝꯕꯁꯨ ꯃꯤꯀꯞ ꯊꯣꯛꯅꯔꯛꯇꯨꯅ ꯇꯣꯝꯊꯤꯜꯕꯨ ꯌꯦꯡꯂꯝꯃꯤ
चावबना यामना ngakna hanglaklammi ibungo sar kari do yaure mang nungai bi dabra tomthil mamaidu humangna pumlup lupammi humang sing adu makhutna tapna taithok saduna asumna hairaklammi sar mang nungai ramdi o adudi sar maku mang oiramgani karisu thoine hena khanjin biruno nongsu ngalakadore ngai hak pothaba yabra haibdo yengsi asi hainaduna makhoi taret mak ngai hak tumthaba yabra haiduna yengnarami ngai hakki matungda nongsu nganphung nganthораklami madudagi makhoi machin maya sengdokladuna acha athak khara chaba thakpa tawrami chaba thakpa loinarba matungda makhoi amuk makha tana singsang napom adomda asum koina thijanba chatnanaba hotnarami singsang napom asi yamna su suklammi u pambi kayana su kungna haurami makhoina asum lakpa matamda khanghaudana akanba nonglei nungsit su silaklammi madudagi khanghaudana atia pumba su mamsilaklammi makhoi maikai salai khangdana chenarami asomda ningthau panba leibak adudani manauton koilangbana mahaki mamom aduda asumna hairaklammi imom nahak panganu panthau aihakna siliba thaurang ase nahak yagadabani ko nabung hal asiga luna chana tinariba marup lirung hanjabaga nakhoi ani ase khangna chana sinduna aron athu pomba khangdoktuna mahakpu aikhoigi khulai oina sijinagadabani palem mama oibi mahaknasu mamomda launam chirol tawduna haijalami imom panthauna siliba thaurang singase aikhoigi yaiphanabagi damaktani ko palem panthau makhoi anina asumna tattana chirol tawsinba aduda mamom irai leima mahak wakhalda asum khaladuna hairaklami panthau palem namom aihaki wakhal loksing sijinaduna honajage asi haiduna numit adudagi hauna lirung hanjaba mahakna sana kunungda khongdorekpa matam singdasu mamom irai leima mahakna momon minok kaya tawsinduna mahaki launam langda lirung hanjaba mahakna apam nungsi phauraknaba hotnarami ibung lirung hanjaba khongdoi biraklibra lirung hanjaba mahaksu nokmi tauna khumlaklami aw majai bema itaw majai bungo mahakpu aduk marei khibra laikhiye ado ibung nachan kariguma wafam amata haudokchageba asomda ngaihakta majai bema mafam asida adumak takpiba mayadabra ibung wafam ase atopa kanagi napadasu tahanjaningde asi haiduna mamom irai leima mahakna lirung hanjaba mahaki khudang adu tap paiduna kanana su uroidaba mafam adomda jingthoklammi matau aduda lirung hanjaba mahaksu haifeti ngakcha narami amadi hainadaba amasu phauraklammi majai bema irai leimana lirung hanjabagi mafamda apam nungsi phongdoklammi wafam aduda lirung hanjaba mahakti yamna ngaklammi wafam aduda mahak karamnadi yai hairugani matau aduda irai leima mahakna hanjina mahairabada lirung hanjaba mahaksu ikaina adumang mayabada tarami asumna makhoi ani kanasu khanganda lona nungsinaba hauraklammi irai leimana lonasu nungsiba saduna lirung hanjaba mahaki awat apa laita laira kaya singda mateng kaya amasu panglammi lirung hanjabagi honglakliba matau kaya sing aduda majai bungo nonglei khomba mahaksu adumak jingnadaba phawdaba natlamde jingnaba kaya amasu phawraklami adubo mahak wakhal chamnadi khandoklammi machanupiga matau mahaka nungsinare haiba khanglaba aduda mataudasu asumna hairammi itaw nungsiba natausu khangida ichanga nakhoi ani thamoi chanajai haiba karisu kaidida fajana adum nungsinauko ado mingaugadi hongba kaugani ko
ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯎꯒꯤ ꯐꯥꯒꯤ ꯑꯗꯨꯗ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯂꯤꯔꯨꯡ ꯍꯟꯖꯕ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯃꯈꯣꯏ ꯑꯅꯤ ꯑꯆꯥꯟꯕ ꯃꯔꯨꯞ ꯑꯣꯏꯔꯨꯕꯅ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯑꯔꯣꯟ ꯑꯊꯨꯞ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝ ꯄꯨꯝꯕ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯛꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯈꯪꯗꯣꯛꯂꯗꯨꯅ ꯃꯄꯥ ꯀꯣꯏꯂꯥꯡꯕꯒꯤ ꯃꯐꯝꯗ ꯂꯣꯏꯅꯃꯛ ꯇꯝꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯈꯨꯜ ꯑꯗꯨꯒꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯄꯥꯡꯅ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯑꯗꯣꯝꯗ ꯀꯣꯏꯕ ꯑꯣꯏꯅ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯂꯗꯨꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯇꯥꯎ ꯂꯤꯔꯨꯡ ꯍꯟꯖꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯁꯨ ꯋꯥꯈꯜ ꯊꯣꯛꯇꯦ꯫ ꯏꯇꯥꯎꯕꯨ ꯑꯩꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕ ꯑꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩꯗ꯫ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯏꯇꯥꯎꯕꯨ ꯑꯩꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯕ ꯐꯪꯖꯒꯦꯀꯣ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯇꯥꯎ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤꯁꯨ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕ ꯑꯁꯤꯁꯨ ꯑꯩꯍꯥꯛꯀꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯊꯋꯥꯏ ꯊꯥꯔꯕ ꯐꯥꯎꯕ ꯏꯇꯥꯎꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯣꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯊꯣꯔꯛꯇꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯑꯃꯗꯤ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯈꯣꯏ ꯑꯅꯤꯗ ꯂꯣꯟꯅ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯍꯩꯌꯥ ꯌꯥ ꯍꯩꯌꯥ! ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯁꯤ! ꯃꯇꯧ ꯑꯗꯨꯗ ꯃꯔꯨꯞ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯒꯣꯜ ꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯑꯃꯗꯤ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯅꯕ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟꯁꯨ ꯌꯥꯎꯔꯛꯂꯝꯗꯦ꯫ ꯌꯥ ꯍꯩꯌꯥ! ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯒꯗꯕꯅꯤ꯫ ꯆꯦꯟꯐꯝ ꯂꯩꯇꯦꯗꯣ꯫ ꯑꯁꯨꯝꯅ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯦꯛꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯁꯨ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯡꯅ ꯂꯤꯔꯨꯡ ꯍꯟꯖꯕꯕꯨ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯉꯥꯛꯊꯣꯛꯇꯨꯅ ꯃꯁꯥꯗ ꯑꯣꯏꯅ ꯊꯤꯜꯂꯝꯃꯤ꯫ ꯌꯥ ꯍꯩꯌꯥ! ꯂꯤꯔꯨꯡ ꯍꯟꯖꯕ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ! ꯁꯦ ꯃꯤꯠ ꯄꯥꯡꯂꯣ! ꯃꯤꯠ ꯄꯥꯡꯂꯣ ꯏꯇꯥꯎ! ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯔꯨꯡ ꯍꯟꯖꯕ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯌꯥ! ꯅꯈꯨꯠꯃꯛꯅ ꯑꯩꯍꯥꯛꯀꯤ ꯏꯇꯥꯎꯃꯛꯄꯨ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯕ! ꯌꯥ ꯍꯩꯌꯥ! ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯨꯗꯛꯇ ꯃꯤꯑꯣꯏꯁꯤꯡ ꯑꯗු ꯊꯋꯥꯏ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯏꯇꯥꯎ! ꯁꯦ ꯃꯤꯠ ꯄꯥꯡꯂꯣ ꯏꯇꯥꯎ! ꯅꯇꯥꯎ ꯂꯩꯔꯤꯕꯁꯤꯗꯤ ꯁꯦ ꯃꯤꯠ ꯄꯥꯡꯂꯣ ꯏꯇꯥꯎ! ꯅꯇꯥꯎ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯇꯥꯎ! ꯃꯖꯥꯏꯕꯨꯡꯉꯣꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯇꯥꯎꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯅꯨꯡꯁꯤꯕ! ꯑꯩꯍꯥꯛꯀꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯏꯆꯟ ꯅꯨꯄꯤꯗꯣ ꯏꯇꯥꯎꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯤ꯫ ꯑꯩꯍꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯇꯥꯎ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯇꯥꯎ! ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯗꯛ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯃꯪꯕ ꯅꯣꯡꯅ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯇꯧꯔꯛꯇꯨꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡꯁꯨ ꯆꯨꯔꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯗꯣꯝꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯗꯣꯝꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯂꯛꯄ ꯃꯥꯂꯪ ꯏꯄꯣꯝꯂꯛꯇ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯈꯛ ꯍꯨꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯔꯨꯡ ꯍꯟꯖꯕ ꯑꯃꯗꯤ ꯊꯋꯥꯏ ꯌꯥꯎꯗꯅ
मालेम लैदा तादुना लैरिबा मजाई इबुंगो मखोई अनिगी नाकंदा नुपा अदु उप्रांगना सुप्तुना तारकलम्मी सना कोनुंगी नाकन अमरोमदनी मनाव इबुंगो कोइलांगबा अमदी महाकी अचानबा मनाई कियामपा मखोई अनी लोना वारी सानरमी कियामपाना हाइरई मनाव इबुंगो हौजिक्ति अखोई थबक माई पाकवा हौरकले मरम अदुना हौजिक हौजिक मरु ओइरिबसी नयाम्बुंग निंगथौ वांगलेंबा असि लोइसिनबा असिनी मजाइबुंगो महाक्सु अरोइबा मिकुप पीख्रेदो याइबी थवाई मांगहनख्रे हाइजरिबा वाफम अदु ताबदा मनावतोन कोइलांगबना अखाबा नोकमी नोमी तौबा खोंजेलना असुमना मखा ताना हाइरकलमी हौजिक्ति कोइलांगबा अइहाकी अनिंगबा अपांबा लोइनमक थुंगलगदबा इनाय अचानबा अइहाकना निंगथौगी खुबम अदो हेक पाइबगा नहाकीसु फमथोल अमदी सोइद्रबनी असी हाइदुना मखोई अनिना लोन वारी सारिबसिंग अदु कनागुंबा मियोय अमखकना लोन ताखिरमी सना कोनुंगदा निंगथौ अमदी लैमरेंबी मखोई अनिमकना मजाइबुंगो नोंगलै खोंबा महाक ताइबंग पाल थादोख्रे लैत्रे हाइबा पाव अदु ताबदा थमोय सोकना तेंथाजरमी सना कोनुंगी फमनाइबसिंग अमदी लैबा खुनगी खुंजा पुंबसु कपना लाउनरमी मजाइबुंगो महाकी थवाई याउद्रबा हक्चांग अदु सना कोनुंगदा पुरकलमी मतौ अदुदा पेंद्रबा निंगथौगी मफमदा मनावतोन महाकना हाइजिनदुना खुदक अदुदा लिरुंग हंजबा महाकपु फाजिनदुना कैसुम संगदा थमलमी असुमना निंगमदा अमत्त पोकचबा मजाइबुंगो अदुगी मथौ मंगम पांगथोकलमी असुमना था अनिमुक्ति हौजिन खिरमी लिरुंग हंजबा महाकना महाकी मरुपकी दमकता कैसुम संगदा फादो ओइना लैख्रबा अदुदा ममोम इराइलेम महाकसु हौजिक्तदा निंगमदबा फावरकलमी ओ अइहाकना वाखल थेमनखिबना वारम पुंबा असे पंथौ महाकी मफमदा तमलुबदगिनिको मजाइबुंगो अमदी लिरुंग हंजबा मखोई अनिना कोइबा चतखिबा नुमित अदुगी पाव अदु इराइलेम महाकना खंगलदुना वारमसिंग अदु पंथौ कोइलांगबगी मफमदा खंगनखि नुमित अदुदा कोइलांगबा अमदी मनाई अचानबा कियामपा मखोई अनिना लौतुनदुना मजाइबुंगोबु याइबी थवाई लौखिबनी अदुबु हौजिक्ति इराइलेम महाकनसु पंथौ महाकना सिलिबा खुजिन थौरांगसिंग अदु खंगलक्तुना खुदक अदुदा मपन निंगथौगी मफमदा हंगतुना खंगलमी मबुक फत्रबा मनाव इबुंगो महाकी वाखलोन अदुबु मयाम निंगथौ महाकना मै हौना सावरमी इया करी हाइबा इमोम मसी पुमनमक अइहाकी हेक इरेम खाक महाकमकना इया खंगनिदो नखोय कना कना लै हौजिंगमक इनावतोन अमदी कियामपा मखोय अनिबु फाजिनदुना कैसुम संगदा थम्मुदो असी हाइदुना याथंग ताउथरकलमी खुदक अदुदा मनावतोन कोइलांगबा अमदी कियामपा मखोय अनिसु कैसुम संगदा फाजिनदुना थमलमी अदुबु मखोय अनिना हाना खुजिन थौरांग तौदुना थमलकपना अहिंग अमदा लोना सना कोनुंगदा लंदारक्तुना निंगथौगी अंगम मथौ कयासिंग अदुबु खुदक अदुदा याइबी थवाई लौरमी नुपी अंगांग कया फावबा खुदक अदुदा याइबी थवाई लौरमी असुमना अहिंग अदुदा सना कोनुंग अदु खुदुम चनसिनखिदुना हौजिक्ति निंगथौ वांगलेंबा अमदी महाकी लैमरेंबी लोइनना महाकी मनाई मसेल खरगा पुन्ना सना कोनुंग थादोक्तुना लांजेनरमी कैसुम संगदा फाजिनदुना थमलिबा मनावतोन कोइलांगबा अमदी मनाई अचानबा कियामपा मखोय अनिसु थादोक्लमी हौजिक्ति सना कोनुंग अदु मनावतोन महाकी मखादा थमलमी नाकन अमरोमदा ममोम इराइलेम महाकसु वाखल तारकलदुना कैसुम संगदा फाजिनदुना थमखिबा महाकी नुंगसिजबा लिरुंग हंजबबु लोना थादोक्तुना मखोय अनिमक सना कोनुंग थादोक्लगा चेलक्तुना मपन निंगथौगी खोंगुल लिरक्तुना थेंगनरमी लिरुंग हंजबा महाकना निंगथौ वांगलेंबबु येंगदुना असुमना थोखिबा पुंबसिंग अदु वारी लीदुना खंगलमी अमदी वाखल ताहलमी मधुदगी लिरुंग हंजबना असुमना मखा ताना हाइरकलमी इनिंगथौ हौजिक्सु
ꯑꯩꯍꯥꯛꯀꯤ ꯏꯇꯥꯎ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯍꯤꯡꯂꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯦꯡꯗꯅ ꯂꯩꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟꯕꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ ꯀꯔꯤ ꯍꯥꯏꯕ ꯏꯆꯥꯅꯨꯄꯥ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯕ ꯑꯗꯨꯗ ꯂꯤꯔꯨꯡ ꯍꯟꯖꯕꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃꯕꯨ ꯂꯤꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯪꯗ ꯐꯥꯎꯕ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯂꯝꯃꯤ ꯎꯃꯪ ꯑꯁꯤꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯊꯥꯏꯅ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎ ꯎꯔꯦꯜ ꯑꯃꯈꯛ ꯍꯧꯔꯝꯃꯤ ꯎꯖꯥꯎ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯎꯖꯥꯎ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯑꯁꯨꯝ ꯀꯟꯕ ꯍꯦꯜꯂꯛꯂꯕꯗ ꯃꯈꯣꯏ ꯇꯔꯦꯠꯁꯤꯡ ꯑꯗꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯆꯦꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯜ ꯃꯍꯥꯛ ꯈꯛꯇꯃꯛ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨ ꯎꯔꯛꯄꯗꯒꯤ ꯎꯖꯥꯎ ꯑꯗꯣꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝ ꯆꯦꯟꯁꯤꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯍꯨꯝꯂꯛꯄ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯎꯖꯥꯎ ꯃꯅꯨꯡꯗꯒꯤ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯃꯈꯛ ꯍꯥꯡꯗꯣꯔꯛꯇꯨꯅ ꯃꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯇꯣꯝꯊꯤꯜ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤ ꯂꯤꯔꯨꯡ ꯍꯟꯖꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯔꯨꯞ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯇꯣꯝꯊꯤꯜꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯎꯄ꯭ꯔꯥꯡꯅꯅ ꯇꯥꯔꯛꯂꯝꯃꯤ ꯇꯣꯝꯊꯤꯜꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯊꯥꯏꯅꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯐꯤꯖꯦꯠꯁꯨ ꯁꯦꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯊꯤꯜ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯀꯅꯥꯅꯣ ꯀꯩꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯅ ꯀꯗꯥꯏꯗꯅꯣ ꯇꯣꯝꯊꯤꯜꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯃꯛꯇꯗ ꯂꯤꯔꯨꯡ ꯍꯟꯖꯕ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯃꯖꯥꯏꯕꯨꯡꯉꯣ ꯅꯅꯥꯏꯕꯨ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯇꯣꯝꯊꯤꯜ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯥꯀꯟ ꯑꯃꯗ ꯃꯍꯥꯛꯀ ꯁꯛꯇꯝ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯑꯉꯥꯡꯕ ꯏꯈꯦꯡꯂꯛꯇ ꯊꯋꯥꯏ ꯌꯥꯎꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯣꯝꯊꯤꯜ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯁꯤ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯉꯥꯡꯅꯔꯤꯕ ꯂꯣꯟ ꯑꯁꯤꯒ ꯑꯗꯨꯃꯛ ꯈꯦꯠꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯊꯤꯜ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯟꯖꯗꯨꯅ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇ ꯈꯨꯄꯥꯛꯅ ꯐꯥꯎꯕ ꯊꯥꯖꯤꯟꯖꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯁꯥꯔꯁꯤꯡ ꯄꯪꯀꯧꯗ ꯀꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯊꯤꯜꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨꯗ ꯂꯤꯔꯨꯡ ꯍꯟꯖꯕꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯃꯗꯤ ꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯅ ꯂꯣꯟ ꯐꯥꯎꯅꯔꯗꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯣꯝꯊꯤꯜꯒꯤ ꯃꯐꯝꯗ ꯂꯤꯔꯨꯡ ꯍꯟꯖꯕꯅ ꯂꯤꯔꯕꯗ ꯍꯧꯖꯤꯛꯇꯤ ꯇꯣꯝꯊꯤꯜꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗꯅꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯋꯥꯔꯁꯨ ꯋꯥꯅ ꯇꯣꯝꯊꯤꯜꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗ ꯃꯤꯔꯣꯠ ꯑꯃꯒꯨꯝꯅ ꯂꯩꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯤꯔꯨꯡ ꯍꯟꯖꯕꯅ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟꯕꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕ ꯃꯇꯨꯡꯗ ꯇꯣꯝꯊꯤꯜꯅ ꯂꯩꯈꯤꯕ ꯎꯃꯪ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯎꯅꯔꯝꯃꯤ ꯇꯣꯝꯊꯤꯜꯕꯨ ꯍꯦꯛ ꯎꯖꯕꯃꯛꯇꯗ ꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤ ꯃꯆꯟꯅꯨꯄꯤ ꯏꯔꯥꯏ ꯂꯩꯃ ꯂꯣꯏꯅꯅ ꯈꯨꯟꯖꯥ ꯃꯈꯣꯏ ꯈꯔꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯄꯗ ꯅꯠꯇꯅ ꯊꯃꯣꯏ ꯁꯣꯛꯅꯁꯨ ꯀꯞꯃꯤꯟꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯊꯤꯜꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨꯗ ꯇꯣꯝꯊꯤꯜꯅ ꯂꯝꯖꯤꯡꯂꯗꯨꯅ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟꯕꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯂꯝꯃꯤ ꯑꯁꯣꯝꯗꯁꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯅꯥꯎꯇꯣꯟ ꯀꯣꯏꯂꯥꯡꯕꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯗ ꯅꯝꯗꯨꯅ ꯐꯝꯕꯥꯜ ꯇꯣꯡꯂꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯉꯥꯛ ꯄꯥꯏꯁꯤꯜꯂꯝꯃꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯝꯃꯤ ꯈꯨꯟꯖꯥ ꯀꯌꯥꯁꯨ ꯃꯇꯧ ꯑꯗꯨꯗ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯂꯣꯟꯅ ꯆꯦꯜꯂꯛꯂꯗꯨꯅ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯆꯪꯗ ꯂꯦꯞꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯇꯣꯝꯊꯤꯜ ꯃꯍꯥꯛꯁꯨ ꯃꯖꯥꯏꯕꯨꯡꯉꯣ ꯅꯣꯡꯂꯩ ꯈꯣꯝꯕꯃꯛꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯕꯒꯨꯝꯅ ꯂꯥꯟꯒꯤꯗꯃꯛꯇ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯄꯂꯦꯝ ꯄꯟꯊꯧ ꯁꯛꯂꯕ ꯅꯤꯡꯊꯧ ꯑꯃꯗꯤ
ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯆꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯂꯝꯃꯤ꯫ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧ ꯀꯣꯏꯂꯥꯡꯕꯅ ꯈꯪꯂꯕꯗ ꯌꯥꯊꯪ ꯄꯤꯔꯗꯨꯅ ꯃꯅꯥꯏ ꯑꯆꯥꯟꯕ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯐꯝꯊꯣꯜ ꯍꯥꯞꯅꯕ ꯀꯤꯌꯥꯝꯄꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯏꯃꯣꯝ ꯑꯗꯨꯁꯨ ꯌꯥꯎꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯀꯣꯏꯂꯥꯡꯕ ꯑꯩꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯈꯨꯗꯤꯡꯃꯛ ꯌꯦꯛꯅꯕ ꯉꯥꯛꯇꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯀꯤꯌꯥꯝꯄ ꯂꯩꯖꯔꯤꯉꯩ ꯏꯅꯤꯡꯊꯧ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ꯫ ꯑꯁꯨꯝꯅ ꯂꯥꯟ ꯑꯁꯤ ꯁꯣꯛꯅꯕ ꯍꯧꯈꯤꯕꯅ ꯊꯥ 7ꯂꯣꯝꯗꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯑꯔꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟꯕꯅ ꯑꯁꯨꯝ ꯂꯥꯟꯕꯟ ꯀꯌꯥ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯈꯣꯡꯗꯣꯏꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯀꯣꯅꯨꯡꯃꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯤꯕ ꯂꯥꯟꯕꯟ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯟ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟꯕ ꯃꯍꯥꯛꯀ ꯃꯅꯥꯎꯇꯣꯟ ꯅꯤꯡꯊꯧ ꯀꯣꯏꯂꯥꯡꯕꯒ ꯂꯝꯕꯥ ꯄꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯜꯅ ꯊꯧꯅꯥ ꯐꯅ ꯃꯖꯥꯏꯕꯨꯡꯉꯣ ꯅꯣꯡꯂꯩ ꯈꯣꯝꯕꯒꯤ ꯁꯛꯇꯝꯗ ꯂꯥꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯣꯏꯂꯥꯡꯕ ꯈꯝ ꯊꯦꯡꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯇꯣꯝꯊꯤꯜꯒꯤ ꯅꯥꯀꯜ ꯑꯗꯣꯝꯗꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯤꯌꯥꯝꯄꯅ ꯂꯣꯟꯅ ꯊꯥꯡꯁꯥꯡꯅ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯛꯇꯗ ꯊꯧꯅꯥ ꯐꯅ ꯂꯤꯔꯨꯡ ꯍꯟꯖꯕꯅ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯗꯨꯅ ꯇꯣꯝꯊꯤꯜꯕꯨ ꯀꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟ ꯁꯣꯛꯅꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯀꯣꯏꯂꯥꯡꯕꯅ ꯃꯌꯥꯝꯕꯨꯡ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟꯕꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯣꯝ ꯏꯔꯥꯏ ꯂꯩꯃ ꯃꯍꯥꯛꯁꯨ ꯂꯥꯟꯃꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯂꯥꯟꯐꯝ ꯑꯗꯨꯗ ꯌꯥꯎꯔꯝꯂꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯃꯄꯟ ꯅꯤꯡꯊꯧꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯜꯂꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯑꯣꯏꯅ ꯐꯥꯎꯔꯦꯡ ꯂꯦꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯣꯏꯂꯥꯡꯕ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯃꯃꯣꯝꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯔꯗꯨꯅ ꯃꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯆꯪꯖꯔꯝꯃꯤ꯫ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯅ ꯊꯋꯥꯏ ꯃꯥꯡꯕ ꯑꯗꯨꯗ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯥꯟꯐꯝ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟꯕꯅ ꯃꯥꯏ ꯄꯥꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯝꯕꯥꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯈꯤ꯫ ꯑꯗꯨꯒ ꯃꯅꯥꯎꯇꯣꯟ ꯑꯗꯨꯕꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯐꯥꯗꯣꯛ ꯑꯣꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟꯕꯅ ꯃꯆꯥꯅꯨꯄꯥ ꯅꯣꯡꯂꯩ ꯈꯣꯝꯕꯒ ꯁꯛꯃꯥꯟꯅꯕ ꯇꯣꯝꯊꯤꯜꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯃꯐꯝ ꯀꯩꯗꯁꯨ ꯈꯣꯡꯗꯣꯏꯈ꯭ꯔꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯦ ꯏꯆꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯇ ꯁꯤꯟꯅꯔꯒꯦꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯏꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯨ ꯅꯠꯆꯗꯦ, ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯏꯌꯨꯝꯗ ꯏꯃꯥ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤ꯫ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯦ ꯃꯔꯨꯞ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯥꯞꯄꯤꯌꯨ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀ ꯁꯛꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯛꯇꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯑꯉꯝ ꯑꯊꯧ ꯃꯥꯏꯆꯧꯅ ꯆꯤꯡꯕ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯂꯤꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯊꯤꯜꯁꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯎꯖꯥꯎ ꯑꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯔꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯟꯈꯤꯅꯕ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯇ꯭ꯔꯪꯒꯤ ꯎꯖꯥꯎ ꯑꯗꯨꯅꯁꯨ ꯄꯦꯟꯕꯤꯔꯗꯨꯅ ꯇꯣꯝꯊꯤꯜꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯇꯣꯝꯊꯤꯜꯕꯨ ꯌꯦꯡꯂꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯇꯞꯊꯔꯛꯂꯗꯨꯅ ꯃꯍꯩ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯇꯔꯨꯛꯇꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯊꯤꯜꯗꯤ ꯂꯩꯕ ꯎꯗꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯀꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯂꯥꯞꯇꯛꯅ ꯃꯐꯝ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯇꯣꯝꯊꯤꯜꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯇꯣꯝꯊꯤꯜ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯂꯥꯞꯇꯛꯅ
ꯃꯤꯇ꯭ꯔꯪꯒꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯃꯊꯟꯇ ꯂꯣꯟꯁꯤꯟꯈꯤꯕ ꯑꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯍꯥꯏꯐꯦꯠꯇꯤ ꯎꯍꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫